Manipur Circle Newsna ngasi numidang uramda phone ki pawsi da yawba I pawsing myam da pijari Bangladesh da aeroplane kaibada sikhiba singi manungda angang kun manga yawre Bangladesh Air Force ki Z ama kaiba ge thodokta sikhiba mi gi masing kuntre sukhiba ga loinana leikidaba singi manungda angang kun manga yawre haina Inter Services Public Relation na phongdorakli Bangladesh Air Force ki FBZ-1 training aircraft ama ngarang nungthil pung ama minataruk tabada Dhaka ki Milestone School and College ki building da kairaga tasin khibani hairi thodok aduda aso open nangmadagi mioi humputra nipan tongan hospital singda laikanari asok pamanga gi phibam luna lairi haina report amana phongdorakle Marathana channel asidagi mitna kong oi kanai khanbiragadi adomna subscribe like amadi share tobiramo hojipaw makhata si Sahi tara humdoi da ngairiba nupa maza mahiroyama boarding manakta thori yalaga siduna leiramle Bisnupur district ki Phawak Chau Ikhai police station ki manung sanba Saiton bazar mamang da leiba lamjing mara mahikol da class 6 tamliba nupa mahiroyama school ladu gi boarding manakta hauba upalamada ngasi ayuk thori yalaga siduna leiramle hairi masa gi sahi tara humdoi khaktama ngairiba mahiroi nupa masa adu gi mamingna Purit Sapam Santos Elias Pitru Kawi hairi Mahak Phawak Chau Ikhai awang lekai ward number 1 dagi Purit Sabam Ningthem Koba amagi masanupani hairi Mahak hojik tholiba Kanglup ki irang asina maram oiraga matam khra lairik tamba phangludraba matungda school asida residential oina leiraga lairik tamlakhibani Mahak ayuk angan bada mahak ke kada leramdre haiduna koithi thinarakpada ngasi ayuk pung marirom tarakpada u amada khudaina thori yalaga lerambani hairi Mahak khudakte school adugi oja singna kwakta da leiba primary health center da laikanana ba pukalakhi adubu hospital hek yobaga doctor na mahak laikhidre haina phongdokhi misi asigi matang de police na UD case ama register tawre maduga lonana nupa masa adugi hakchang adu rims ta postmortem tawkhre thajaba yapa mafam tegi phangba pauna hai laikhidraba angang asigi furit khawda si ama yoromi si adu suicide note oibra haibadu yengsilli misi asigi matangda joint action committee against and natural death of the Purit Sabam Santos haiba ama senkhre JSC asigi convener na khagembam jaya chairman ke case o convener na morang them Alice ni misi asigi langla langjin athubada pothok pinanaba marilina basingda appeal tarokle Kuki lalhouba masel kapkhainare dun hana bale paletri UKNA gi kadarama mamanaba manga kaptuna hatoklamlaga senkhre hairi Kuki underground group singi manungda makhoi masel hana sunabagi thodok leptana thokli haukiba jun kunthra da Churachandpur district ke Moljang khulda ambush tawduna KNA gi deputy army chief yauna mioi manga nomina kaptuna hat khrabagi matungda ngasi ayuk angan mada makhoi masel kapna bada Kuki lalhouba manga sire hairi pawasin hai suspension of operation suda yaudaba tongan ba wathok lanthok kya da Chenariba United Kuki National Army UKNA gi kadarama kem amatada alaiminaba mamanaba kadaramanga nongmina kaptuna hatoklamlaga nongmai puraga senkhre hari thodok asi Tamenglong district ka Jiribam district ki lona badalaiba Daibaijang village da thokibani hari mafamaduda nungba police station gi manung janjaraga su mafamaduda gi kilometer 50 rom chalaga leiba mafamni hari gari chauba sangba yaba lambi leite jungle da leiba apikpa khulmasa amani hairi mobile internet phangba mafam nate madumakna maram oiraga mafam aduda nungba police ki team ngasi numit yungba phawba jangsinbagi paw leite thajaba yaba mafam dagi phangba pawna hai makoi masel hana sunabagi thodok adu ngarang amasung ngasi hingi lonaba pung ani rom tarakpada thokebani hairi leikhidraba Kuki kulai paiba kadar singadu gi chapchaba maming mathamak khangdragasu social media da phongdoropagi matung inna rambo koba ama yauri ataina ringo kongba saiboy amasung Alex ni hari makhoi manga nomaina ka halamliba kadaradu gi maming chapchana khangmangamdri adubu Kuki gi social media platform singda mahak pukaptuna hard khibani haiba kadaradu gi photo viral orakle karimaram gidamakta makhoi nomaina kaptuna halibano haibagi chapchaba maram khangmangamdri panba yabdi United Kuki National Army UKNA na hauhiba jun kunthra gi numidang weramda Churachandpur district ki Moljang khulda ambush asaduna KNA gi kadar mari amasung misam nupi ama hard khibagi thodok thokrabani
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯑꯀꯟꯕ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ KNAꯒꯤ ꯗꯤꯄꯨꯇꯤ ꯑꯥꯔꯃꯤ ꯆꯤꯐ ꯊꯥꯡꯕꯣꯏ ꯍꯥꯎꯀꯤꯞ ꯅꯠꯇ꯭ꯔꯒ ꯊꯥꯡꯄꯤ ꯍꯥꯏꯕꯗꯨ ꯌꯥꯎꯔꯤ꯫ ꯑꯀꯨꯞꯄ ꯄꯥꯎ ꯉꯥꯏꯅꯔꯤ꯫